Miyuiba aikoina phana chawkalabasu amadi anda viswasta thajidrabasu ngasi malem asida kiraba mafam kya amadi leire aikoina hek nungaijaba amadi yamna taningba wari asisu akiba bhutpret ki wari asini haijeningi somna chaluba lam khudingda mafam adugi oiba thajinaba natraga akiba tamnaba mafam kharadi soidina leramgani matawa somna haujiki chawkalaba matam asidasu asigumlaba mafam kya ama leire Iramasiga mari lenaba video ama Delidos Manipur na mayam gidamakta puduna lakchari malem asida khwaidagi kiningai oiraba mafam tara video asibu loyo phawa amukta geng biduna khangdokpiu channel asida nauna lakpiriba viewers singna subscribe button da click amamdang tawbiduna channel asibu support tawbiu amadi nungai raba topic kya da yumpham oiba video sing lepta da yingpiu amuk video gi maike da panglasi number 10 suda leiriba asidi chuk legun Micronesia Mongfam da tamnaba asimok kibadi leramgada mantre mafam asida ising manungda feet yangkai mukluna underwater graveyard ama leiri Micronesia gi chuk legun asim matam amada Japanese Navy gi akanma military base ama oirami adubu World War II gi matamda American singna air strike chawduna lanmi kya ama hatki matam madu 1944 ni warship kya ama plane kya ama tank amadi gari kya legun asigi irolunda leiri Mafam asibu ghost fleet of truck legun haina maming chakni ship singi graveyard asibu scuba diver singi oinadi yamna pamnaba destination amani underwater explorer singna wartime vessel singi manakta yamna nagna changduna yengbasu yai mafam asida khulai sing gas marks kya amasu mafam da taaduna leiba ugani karigumba somna anda viswasta thajaba misakama oiragadi soidina akiba sapam kya amasu tengnabu yai Number mapan suda leiriba asidi Isla de las Muñecas Mexico asini UNESCO World Heritage ki site ama oibigi mathakta hairiba mafam asi yamna phajna semjinduna preserve chawduna thamni karigumba adomna Mexico da leiba island of Dead Dolls hairiba mafam aduda chatlabadi soidina makok yaudaba makot yaudaba amati yengbada yamna akitu sungba poklaba aman maphibam kairaba life adibi mayam ama uda yanba tengnakani Island aduda hairiba saktam sing adu ubada soidina akiba ama phawgani asengba wari adu karino haiba phawba khangphatrigaida mi amabu akitu sungba pokan mangamba atugumlaba malem sinba thungna maming chatlaba mafam amani Don Julian kauba nupa amani island adugi akoibada leiba pat aduda yamna naha oiribi nupi macha ama isingde irak aduna siramba thengnaki mahakna asiba haksang adu laukatnaba kanna honaringai matam aduda pat adumaktada life hadebi ama tawtharpa thengnaki Mahakna life adevi adubu isingdagi khungalaga mafam aduda hauba upambi amada yanduna thambiki mafam aduda angang adugi asiba haksang adusu pumki Don Juliana life adevi adubu uda yan kibagi maramni angang adugi thawaina santi leina chatkinabani number 9 suba asidi Iceland da leiba Gunubir hairiba mafam asidi Iceland hairiba mafam asi prithivida leiriba mafam singdagi yamna unique oiba mafam amani karigumba kanda somna tabi kiba yaukabra kangna leiba ngamdaba mafam asi Iceland ni haiba Gunubir asi Iceland gi khwaidigi chawba geothermal gi leikhong gi pool amani maming asi guna kaubi nupi amagi maming lauduna thon kibani ngasidagi chahi chamri rongi mamangda nupi aduna Regents Peninsula da leramki chak chaba phangdana nupi aduna sikrabagi matungda maki thawai laktuna yama thina nupi adugi landlord amadi maki nupi bu tamthina hatki mafam adugi misingna bridge ama kauduna nupi adugi thawai adubu soba mudpool aduda changanki masigi matungdagi mafam aduda amukhana tamnaba tokki hawjiksu lam koiba kharadi mafam asida marakta soba mudpool adugi manil marakta nupi adugi sakphamsu ubagi wari leire number 3 suba asidi Beijing China da leiba the Forbidden City mafam asida leiba matam amagi Imperial Palace asi hawjikti museum oina miyamna yengnaba yare atubu hairiba mafam asidi tourist singi marakta yamna bhut pretana tamnaba mafam amani haina maming chatli Palace asida chahi chatruk muk ningthau palamki amati matam aduda makal kya gi murder sing mafam asida thoki khudam oina masin manaw marakta poisoning chawduna hatnaba mangsam kaktuna hatkiba asna chingma kaya ama thoki 1940s aduwaidagi mafam asi public te he khusina kiba matam adudagi tongan ma akiba thodok mayam ma thokre
Yamna common oiba waridi mafam asida phingau setli nupi ama thoroklaga palace asida koijat chatkani aduga hikik launa kappagi khonjil tarakani. Number taruk suba asidi Oriental Theatre Chicago hariba Oriental Theatre asi Iroquois Theatre haina khangnarami. Mafam asida tamnamagi pau kyara khana laikre. Mafam asida 1903 da maihau langpokna maram oiduna mioi chatruk hena sikki. Theatre adugi nakanda leiba lambi aduda asiba chakthik lama hakchangna pik thanki. Matungda mafam asi amuk hana semgatki adubo asiba makoi chatruk adugi thawaide. Mafam asida lehubugumna matam ayamada tamnaba mioi kyana thengnaki. Number manga suba asidi Long Beach, California da leiba RMS Queen Mary ni. RMS Queen Mary asina World War II gi matamda warship oina matam khara oiram labasu 1936 tagi 1967 fawwa luxury ocean liner ama oina siznaki. Matam aduda ship asida yamdrabada mi amagi murder di soidin tawrami. Engine room aduda sailor amagi makok thugaiduna hatkiba swimming pool da angang kya amana irang maduna sikiba mayam sing asigi thawaina ngasi mafam asida tamnabagi wari kya leiri. 1967 da Queen Mary asibu hotel ama oina ontoki. Ngasi su ship asigi engine room da paranormal activity kya ki hotspot mafam amasu oibagi thaudok kya leikre. Number mari suba asidi Turkmenistan da leiba the door to hell asidi. Turkmenistan gi Karakum desert ki mayada door to hell hairaga hena khangnaraba 230 foot pakwa kom ama lei. Haiba kom asi chahi kya dagi leptana hojik phawa mai chaktuna leiri. 1971 da Soviet ki scientist singna mafam asida thau thokam tisinba hauki. Thau phangbagi mahutta makhoi ki drill tawriba platform adu collapse tawki amadi kom adudagi lepa leitana khudong thingai oiraba methane gas sing kam thoraki. Matang asida scientist singna kom adudagi thorpa gas atubu mai oina thaduna thamki. Numit adudagi ngasi phawba hairiba foot chaniga kunthra pakwa kom asida mai chakpa leptri. Ngasidagi chawrangna chahi yankai rongi mamangdagi hairiba kom asida gas kam thorpa leptri amadi mai su chakpa toktri. Number ahum subda leiba asidi Germany da leiba Belitz Hellstatten Hospital asidi. Belitz Hellstatten complex asi 1898 tagi 1934 wa tuberculosis treatment tapom oina siznarami. Mafam asida World War I matamda mustard gas amati machine gun na sokolaba victim singi treatment tapom amasu oinarami. Mafam asimaktada Adolf Hitler su makong da sokpadagi laingki. Adubu World War II gi matamda mafam asin Nazi soldiers singi laingpam ama oina sizinaki. Matungda Berlin gi wall na tudringay da 1945 tagi Soviet military hospital oina su sizinaki. Ngasidi mafam asigi ward kharada neurological rehabilitation center oina sizinaki. Adubu hospital asigi ayamba ward ti matam sangnadagi sinadabana ek yengbada akiba amagi saklon lawni. Ek yengbada horror story da yaw mafam adu mali. Thamoi sonba singidi mafam asida chatpada soidana mihun chongkadi. Number ani subda leiba asidi hanging coffins Philippines. Mi amana siba matamda mai thaba natraga pumduna aroiba mathaw adu pangthoki. Adubo Philippines ki Sagada hariba mountain province asidadi masigi ona dainabada asiba migi coffin adubo chingmai da oina yan khatuna thammi. Hek ubuda yamna ngakwa amadi akiba amagi sakpam oigani. Ngasi fawda archaeologist singna masigi coffin sing asigi maramda study tawdri maramaduna sahi kyamuk surabagi haibadu khangmang ngamdri. Adubu yamdrabda centuries kya ki mamangdagi leraklaba tradition amani. Coffin sing asi ayamana piktak tawi maramdi mafam asigi mioi singna thajadai madudi mioi bana poknungda leiringai tasinduna leiba atugumna sibda summa tawaduna chatki haina maramaduna asiba hakchang adu masa tasinduna coffin manungda thammi. Yaliba coffin kudimak amaga manade maramdi mioi aduna hinglingai da masagi apambagi matungina semlamba coffin ni. Number 1 da leiriba asidi Japan gi Nagoro village asidi. Nagoro asid Japan gi apikpa khungang amani adubu top mayamga manadaba phibam amadi mafam asida leiri. Mafam asigi mi singdagi mi gumna chawraba dol gi masingna heli. Chawrakna 10:1 oiri. Dol mayam sing asi mafam asigi Sukimi Ayono kowi nupi amana sembani. Mafam asida leiba mioi amana siba natraga mafam asi thadokuna chatkiba khuding mahakna dol amamam semduna thammi. Turen mapanda fishermen na nga phabagi dol na Khallamba classroom. Building ki mapanda ahan oiraba singna pothabagi mongda dol kya uba pangkani.
Mapham asida hꯧjik phawda dol 350 lei adubu sor holiba miyoi di supnaki kunga terek muk leire khwaidagi naha oiba miyoi adugi chahi yankai na oire hek changmada mapham asida yamna akibana pik thallaba saklon ama soidna somna uba pangbi matang asida daily dose Manipur na mayam lagi kaina na bayat ni sari amadi video asbu like share amadi channel asbu subscribe tawbiduna asiguna ba interesting oiraba video kya ama yeng